ꯂꯤꯟꯊꯣꯏ ꯃꯥꯅ ꯈꯟꯖꯔꯝꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯏꯈꯤ꯫ ꯍꯔꯥꯎꯅ ꯅꯨꯡꯁꯤꯕꯒꯤ ꯄꯥꯛꯇ ꯇꯥꯎꯗꯨꯅ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯤꯕ ꯋꯥ ꯀꯌꯥ ꯑꯗꯨ ꯍꯥꯏꯔꯒꯦ ꯈꯟꯅ ꯂꯥꯛꯆꯈꯤꯕ ꯏꯁꯣꯔꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯖꯗꯨꯅ ꯂꯥꯛꯂꯝꯕꯗꯨ ꯃꯤꯀꯨꯞꯇꯨꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯅꯥ ꯈꯣꯏꯅ ꯀꯧꯕꯁꯨ ꯇꯥꯗꯦ, ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯒꯦꯠꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯅꯥꯁꯨ ꯇꯨꯡꯗ ꯇꯥꯟꯅꯗꯨꯅ ꯀꯧꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯗꯤꯄꯥꯅ: ꯑꯗꯣ ꯃꯥ ꯀꯩꯒꯤ ꯑꯁꯥꯝꯗ ꯆꯠꯈ꯭ꯔꯤꯅꯣ ꯈꯪꯗ꯭ꯔꯥ? ꯀꯤꯔꯟꯅ: ꯑꯗꯨꯗꯤ ꯈꯪꯗꯦ, ꯃꯣꯏꯒꯤ ꯃꯈꯨꯔꯥ ꯑꯃꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯛꯑꯦꯅ ꯆꯠꯈꯤꯕꯅꯦ꯫ ꯗꯤꯄꯥꯅ: ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯅꯤꯗꯤ ꯍꯥꯏꯔꯝꯒꯦ? ꯑꯃꯨꯛ ꯂꯥꯛꯈꯤꯗꯣꯏ ꯅꯠꯇ꯭ꯔꯥ? ꯂꯥꯛꯇꯤ ꯂꯥꯛꯈꯤꯅꯤ, ꯑꯗꯣ ꯐꯖꯅꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯅꯤꯗꯤ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯃꯥꯁꯨ ꯉꯔꯥꯡ ꯍꯥꯊꯨ ꯉꯁꯤ ꯆꯠꯅꯕꯅ ꯇꯧꯕꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗ꯭ꯔꯦ꯫ ꯑꯣ, ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯐꯥꯎꯅꯔꯗꯤ ꯍꯥꯏꯔꯛꯎꯀꯣ꯫ ꯍꯣꯏ, ꯍꯥꯏꯔꯛꯀꯦ꯫ ꯑꯗꯣ ꯂꯤꯟꯊꯣꯏꯁꯦ ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯃꯥꯅ ꯆꯠꯈ꯭ꯔꯤꯗꯣ? ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦꯗ, ꯃꯥꯗꯣ ꯉꯁꯤ ꯑꯦꯟꯇꯤꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅ ꯂꯥꯛꯑꯒ ꯀꯩꯝ ꯍꯥꯏꯔꯝꯗꯕꯤꯗ ꯆꯠꯈꯤꯕꯗꯣ ꯁꯥꯎꯕꯩ ꯑꯣꯏꯔꯝꯅꯤ꯫ ꯂꯤꯟꯊꯣꯏꯗꯤ ꯑꯦꯟꯇꯤꯒ ꯃꯕꯥꯅꯤ ꯑꯌꯥꯝꯕꯗ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯇꯧꯋꯤꯗꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗꯩꯗꯤ꯫ ꯀꯤꯔꯟꯅ: ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯑꯩ ꯑꯦꯟꯇꯤꯒꯤ ꯄꯥꯎ ꯇꯥꯕꯒ ꯍꯥꯏꯔꯛꯑꯒꯦꯀꯣ ꯅꯣꯏꯗ꯫ ꯗꯤꯄꯥꯅ: ꯍꯣꯏ꯫ ꯗꯤꯄꯥ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯂꯤꯟꯊꯣꯏ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯕꯗꯨ ꯃꯍꯥꯛꯁꯨ ꯈꯪꯏ꯫ ꯇꯞꯅ ꯊꯣꯛꯂꯛꯄꯗ ꯂꯤꯟꯊꯣꯏꯒ ꯗꯤꯄꯥꯒ ꯈꯔ ꯆꯠꯂꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯁꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯗꯤꯄꯥꯅ: ꯚꯥꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯨ ꯇꯧꯔꯅꯨ, ꯃꯥ ꯂꯥꯛꯄꯒ ꯍꯥꯏꯔ ꯂꯣꯏꯔꯦ꯫ ꯕꯤꯅꯥꯅ: ꯚꯥꯏ, ꯑꯦꯟꯗꯤꯗꯣ ꯀꯣꯜ ꯆꯠꯇ꯭ꯔꯦ, ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯂꯩꯔꯦ꯫ ꯗꯤꯄꯥꯅ: ꯀꯩꯗꯧꯔꯖꯥꯠꯅꯣ? ꯅꯠꯇ꯭ꯔꯒ ꯂꯝꯕꯤꯗ ꯆꯠꯄꯗ ꯕꯦꯇ꯭ꯔꯤ ꯌꯥꯎꯗꯕꯩ ꯑꯣꯐ ꯇꯥꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯕꯤꯅꯥꯅ: ꯈꯪꯗꯦ, ꯑꯗꯣ ꯅꯪ ꯀꯤꯔꯟꯒ ꯂꯩꯍꯧꯕꯗ ꯀꯩꯀꯩ ꯋꯥꯔꯤ ꯁꯥꯟꯅꯔꯛꯀꯦ ꯑꯦꯟꯗꯤꯒꯤ? ꯗꯤꯄꯥꯅ: ꯀꯩꯒꯤ ꯆꯠꯈ꯭ꯔꯤꯅꯣꯅ ꯍꯪꯂꯛꯄꯅꯦ, ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤꯅ꯫ ꯕꯤꯅꯥꯅ: ꯀꯩꯒꯤꯅꯦ ꯍꯥꯏꯒꯦ, ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯅꯣ? ꯂꯤꯟꯊꯣꯏ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗꯦ, ꯗꯤꯄꯥꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯗꯤꯄꯥꯅ: ꯃꯣꯏ ꯃꯈꯨꯔꯥ ꯑꯃꯅ ꯀꯧꯔꯛꯄꯗꯒꯤ ꯆꯠꯈꯤꯕꯅꯦ ꯍꯥꯏꯌꯦ, ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤꯗꯤ ꯍꯥꯏꯔꯝꯗꯦ ꯍꯥꯏ꯫ ꯀꯤꯔꯟꯒꯁꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗ꯭ꯔꯤꯌꯦ, ꯍꯟꯗꯤ ꯍꯜꯂꯛꯈꯤꯅꯤꯗ꯫ ꯕꯤꯅꯥꯅ: ꯃꯥ ꯀꯣꯜ ꯄꯥꯏꯔꯗꯤ ꯐꯖꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯈꯪꯗꯣꯛꯄ ꯌꯥꯕꯅꯦ꯫ ꯗꯤꯄꯥꯅ: ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯒ ꯌꯦꯡꯉꯣ, ꯃꯥ ꯕꯦꯇ꯭ꯔꯤ ꯌꯥꯎꯗꯕꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯂꯝꯁꯥꯡ ꯆꯠꯄꯅꯤꯅ꯫ ꯂꯤꯟꯊꯣꯏ ꯃꯄꯤ ꯏꯔꯥꯠꯆꯦꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯚꯥꯏ, ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯅꯁꯨ ꯍꯔꯥꯎꯅ ꯉꯔꯥꯡꯗꯩ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯂꯥꯛꯂꯒ꯫ ꯂꯤꯟꯊꯣꯏ ꯋꯥ ꯑꯗꯨ ꯂꯣꯏꯕ ꯅꯪꯗꯤ ꯗꯤꯄꯥꯅ ꯃꯔꯛ ꯐꯠꯊꯜꯂꯤ꯫ ꯚꯥꯏ, ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯅꯨꯕ, ꯃꯥ ꯑꯃꯨꯛ ꯍꯜꯂꯛꯔꯣꯏ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯂꯤꯟꯊꯣꯏ ꯀꯞꯂꯝꯕ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯚꯥꯏ, ꯑꯩ ꯌꯨꯝ ꯍꯜꯂꯒꯦ, ꯑꯩ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯦ, ꯋꯥꯁꯨ ꯋꯥꯔꯦ, ꯌꯨꯝꯗ ꯐꯖꯅ ꯄꯣꯊꯥꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯟꯊꯣꯏ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯕꯤꯅꯥ, ꯗꯤꯄꯥ ꯃꯈꯣꯏ ꯈꯪꯏ ꯂꯤꯟꯊꯣꯏ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔ ꯍꯟꯈ꯭ꯔꯦ ꯍꯥꯏꯕ꯫ ꯃꯈꯣꯏꯅꯁꯨ ꯂꯤꯟꯊꯣꯏꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨ ꯀꯣꯛꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯅꯤ꯫ ꯊꯥ ꯃꯥꯕꯨ ꯌꯦꯡꯖꯕꯗ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯑꯁꯥ ꯑꯃꯗ ꯂꯩꯔꯝꯕ ꯂꯤꯟꯊꯣꯏ ꯍꯧꯖꯤꯛꯇꯤ ꯊꯥ ꯃꯥꯕꯨꯁꯨ ꯌꯦꯡꯅꯤꯡꯂꯨꯗ꯭ꯔꯦ꯫ ꯂꯤꯟꯊꯣꯏ ꯑꯦꯟꯗꯤꯗ ꯀꯣꯟ ꯍꯟꯖꯤꯟ ꯇꯧꯏ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯂꯩꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯂꯦ꯫ ꯑꯃꯨꯛꯇꯪ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯗꯤꯅ ꯈꯟꯖꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯂꯤꯟꯊꯣꯏ ꯃꯄꯤ ꯏꯔꯥꯠꯆꯦꯅ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯏꯁꯣꯔ, ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯆꯗꯨꯅ ꯂꯥꯛꯂꯤꯕꯁꯦ, ꯉꯁꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯅꯕ꯭ꯔꯥ? ꯃꯥꯇꯕꯨ ꯅꯨꯡꯇꯤꯒꯤ ꯅꯤꯡꯖꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈꯤꯅꯕ꯭ꯔꯥ? ꯑꯃꯨꯛ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯑꯒ, ꯐꯔꯦ, ꯑꯩ ꯉꯥꯏꯔꯒꯦ, ꯃꯥ ꯁꯣꯏꯗꯅꯗꯤ ꯂꯥꯛꯈꯤꯅꯤ꯫ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯁꯦ, ꯃꯥ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯊꯥꯖꯩ꯫ ꯏꯁꯣꯔ, ꯅꯅꯥꯏꯅ ꯂꯥꯟꯈꯤꯕ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯈꯪꯗꯗꯅ ꯇꯧꯕꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯃꯤ ꯑꯇꯩꯗ ꯀꯥꯏꯒꯗꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏ꯫ ꯏꯃꯥ ꯏꯄꯥꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯖꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯄꯨꯗꯤ ꯑꯃꯨꯛꯇꯪꯗꯤ ꯑꯩꯒ ꯎꯅꯍꯟꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯡꯁꯦ ꯏꯆꯤꯟꯁꯤꯗꯩ ꯄꯦꯟꯅ ꯑꯝꯇ ꯍꯥꯏꯍꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯍꯣꯡꯍꯟꯕꯤꯒꯅꯨꯀꯣ, ꯑꯃꯗꯤ ꯊꯥꯖꯕꯁꯨ ꯃꯥꯡꯍꯟꯕꯤꯒꯅꯨ꯫ ꯂꯤꯟꯊꯣꯏꯗꯨ ꯑꯗꯨꯃꯛ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯑꯦꯟꯗꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯈꯟꯕꯗ
ꯃꯄꯨꯡꯅꯤꯡꯗ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯁ ꯀꯔꯝ ꯀꯥꯟꯗꯅꯣ ꯃꯥꯅ ꯐꯣꯟ ꯐꯥꯡꯗꯣꯏꯁꯤꯕꯣ? ꯃꯥꯒ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯅꯔꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕꯁꯦ ꯋꯥꯔꯣꯏꯗꯕꯅꯤ꯫ ꯃꯥ ꯐꯖꯅ ꯍꯥꯏꯔꯝꯃꯒ ꯆꯠꯄꯗꯤ ꯌꯥꯕꯅꯤ꯫ ꯐꯩꯅꯥꯝ ꯂꯨꯔꯁꯨ ꯍꯥꯏꯔꯝꯕꯗꯤ ꯌꯥꯕꯅꯤ ꯃꯥ꯫ ꯑꯩꯕꯨ ꯗꯤꯄꯥꯗ ꯑꯝꯇ ꯍꯪꯒꯦ, ꯃꯥ ꯀꯤꯔꯟꯅꯒ ꯄꯥꯎ ꯐꯥꯎꯔꯛꯄ꯭ꯔꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟꯊꯣꯏ ꯗꯤꯄꯥꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯗꯤꯄꯥꯅ ꯍꯜꯂꯣ ꯂꯤꯟꯊꯣꯏ꯫ ꯂꯤꯟꯊꯣꯏꯅ ꯚꯥꯏ ꯀꯤꯔꯟꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ? ꯃꯥ ꯍꯤꯟꯗꯤꯒꯤ ꯃꯔꯝꯗ ꯀꯩꯀꯩꯒ ꯍꯥꯏꯔꯛꯀꯦ? ꯚꯥꯏ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯩꯝ ꯍꯥꯏꯔꯛꯇꯤꯌꯦ꯫ ꯑꯗꯣ ꯅꯪ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯕꯗ ꯐꯣꯟ ꯑꯣꯐ ꯑꯗꯨꯝ ꯂꯩꯔꯤꯕꯣ? ꯂꯩꯔꯤꯌꯦ ꯚꯥꯏ꯫ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯗꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯤꯅꯦ꯫ ꯚꯥꯏ ꯃꯥꯗꯣ ꯐꯔꯛ ꯇꯥꯕ ꯑꯃ ꯌꯥꯎꯔꯝꯃꯅꯤꯌꯦ꯫ ꯑꯗꯨ ꯃꯥ ꯌꯧꯕꯒ ꯄꯥꯎ ꯐꯥꯎꯔꯛꯀꯅꯤꯗ꯫ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯁꯨ ꯀꯤꯔꯟꯒꯗꯤ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯏꯗꯅ, ꯑꯗꯨꯝ ꯀꯤꯔꯟꯅꯁꯨ ꯍꯥꯏꯔꯛꯀꯅꯤꯌꯦ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ, ꯑꯗꯣ ꯑꯩ ꯕꯤꯠ ꯌꯥꯝ ꯂꯩꯇ꯭ꯔꯦꯗ꯫ ꯀꯩꯝ ꯈꯟꯒꯅꯨꯍꯦ, ꯃꯥ ꯀꯣꯂꯦꯖꯁꯨ ꯀꯥꯕꯅꯤꯅꯅꯦ ꯀꯩꯁꯨ ꯀꯨꯏꯅ ꯂꯩꯔꯛꯑꯣꯏ, ꯑꯗꯨꯝ ꯂꯥꯛꯀꯅꯤꯌꯦ꯫ ꯍꯣꯏ ꯑꯩ ꯃꯥ ꯂꯥꯛꯄ ꯐꯥꯎꯕꯗꯤ ꯉꯥꯏꯔꯒꯦ꯫ ꯑꯗꯣ ꯅꯪ ꯆꯥꯛ ꯏꯁꯤꯡꯒꯗꯤ ꯆꯥꯔꯕꯣ? ꯆꯥꯔꯤ, ꯅꯪꯗꯤ ꯆꯥꯔꯕꯣ? ꯑꯩꯁꯨ ꯆꯥꯔꯦ꯫ ꯃꯃꯥꯈꯣꯏꯗꯤ ꯇꯨꯝꯈ꯭ꯔꯕꯣ? ꯈꯪꯗꯦ, ꯇꯨꯝꯕꯗꯤ ꯆꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯐꯔꯦ ꯚꯥꯏ, ꯑꯩꯁꯨ ꯇꯨꯝꯅꯕ ꯇꯧꯔꯒꯦ꯫ ꯅꯪꯁꯨ ꯇꯨꯝꯕ ꯀꯥꯏꯔꯝꯃꯅꯤ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯄꯗ꯫ ꯇꯨꯝꯗ꯭ꯔꯤ꯫ ꯅꯪ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕꯒ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ꯫ ꯍꯣꯏ ꯑꯗꯨꯗꯤ ꯊꯝꯃꯦꯀꯣ꯫ ꯑꯦꯟꯗꯤꯒꯤ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯂꯩꯔꯦ꯫ ꯂꯤꯟꯊꯣꯏꯅ ꯄꯥꯎ ꯑꯃꯨꯛꯇꯪ ꯐꯥꯎꯅꯔꯗꯤ ꯐꯅꯌꯥꯝ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯦꯟꯗꯤꯅꯁꯨ ꯀꯤꯔꯟ ꯈꯣꯏꯗ ꯀꯅꯥꯝꯇꯗ ꯄꯥꯎ ꯑꯃꯠꯇ ꯄꯤꯔꯛꯇꯦ꯫ ꯂꯝ ꯅꯛꯄꯁꯨ ꯅꯠꯇꯦ, ꯆꯠꯂꯁꯨ ꯃꯐꯝ ꯈꯪꯗꯕꯅꯤꯅ ꯆꯠꯂꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯔꯣꯏ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯦꯟꯗꯤ ꯀꯣꯂꯦꯖ ꯇꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯊꯥ 6 ꯍꯦꯜꯂꯦ ꯀꯣꯂꯦꯖ ꯀꯥꯔꯛꯇꯕ, ꯑꯃꯨꯛ ꯂꯥꯛꯀꯗꯧꯕꯁꯨ ꯃꯥꯟꯗ꯭ꯔꯦ꯫ ꯗꯤꯄꯥ ꯈꯣꯏ ꯕꯤꯅꯥ ꯈꯣꯏꯅ ꯂꯤꯟꯊꯣꯏꯕꯨ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯐꯅꯌꯥꯝ ꯊꯦꯝꯃꯤ, ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯒꯤ ꯊꯃꯣꯏꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯦꯟꯗꯤꯒꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯗ꯭ꯔꯤꯐꯥꯎ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯣꯡꯉꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯦ꯫ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯂꯤꯟꯊꯣꯏ, ꯕꯤꯅꯥ, ꯗꯤꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯅꯔꯒ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯑꯃꯗ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯗꯨꯅ ꯐꯝꯊꯔꯒ ꯕꯤꯅꯥꯅ ꯃꯣꯃꯣ ꯄ꯭ꯂꯦꯠ 3ꯗ ꯄꯤꯕꯤꯔꯣ, ꯑꯗꯨꯒ ꯕꯅꯥꯅꯥ ꯁꯦꯛ 3 ꯑꯃꯒ꯫ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯤꯅ ꯍꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ, ꯁꯣꯝꯗ ꯃꯣꯃꯣ ꯄ꯭ꯂꯦꯠ 3ꯒ ꯕꯅꯥꯅꯥ ꯁꯦꯛꯇꯣ 3ꯗꯒ ꯁꯦꯝꯃꯣ꯫ ꯗꯤꯄꯥꯅ ꯚꯥꯏ ꯑꯁ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ, ꯍꯟꯗꯛ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝꯒꯤ ꯑꯩ ꯀꯩꯁꯨꯝ ꯄꯥꯗ꯭ꯔꯤ꯫ ꯍꯟꯗꯛꯁꯦ ꯀꯩꯗꯧꯔꯕꯅꯣꯁꯨ ꯈꯪꯗꯦ, ꯏꯁꯥꯁꯦ ꯏꯇꯟ ꯇꯜꯂꯦ, ꯕꯤꯠ ꯑꯃ ꯌꯥꯎꯗꯦꯕ꯫ ꯂꯤꯟꯊꯣꯏꯅ ꯅꯪꯗ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯩꯁꯨꯅꯦ꯫ ꯑꯣꯖꯥꯅ ꯇꯥꯛꯄꯒꯁꯦ ꯇꯥꯔꯝꯃꯒ ꯍꯦꯛꯇ ꯀꯥꯎꯈꯤ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯕꯤꯅꯥꯅ ꯉꯥꯏꯈꯣꯁꯦ ꯑꯝꯇ, ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯉꯤꯁꯦ꯫ ꯑꯗꯣ ꯍꯪꯆꯤꯠꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ? ꯂꯤꯟꯊꯣꯏꯅ ꯗꯥ ꯚꯤꯛꯇꯣꯔꯒꯤ ꯕꯥꯔꯗꯦꯒꯤ ꯃꯣꯏꯗ ꯆꯥꯛ ꯆꯥꯁꯦ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨꯔꯥ? ꯕꯤꯅꯥꯅ ꯃꯥꯅꯦ꯫ ꯗꯤꯄꯥꯅ ꯑꯁ ꯇꯟꯗꯤ ꯇꯜꯂꯤꯌꯦ, ꯃꯤ ꯈꯪꯅꯗꯕ ꯃꯌꯥꯝꯁꯨ ꯂꯥꯛꯀꯅꯤ꯫ ꯕꯤꯅꯥꯅ ꯃꯤ ꯌꯥꯝꯃꯣꯏꯌꯦ, ꯑꯩꯈꯣꯏ ꯈꯪꯅꯕ ꯃꯁꯦꯟ ꯈꯔꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯃꯉꯥꯏꯔꯦ, ꯃꯤ ꯑꯇꯩꯗꯤ ꯀꯩꯁꯨ ꯂꯥꯛꯑꯣꯏ ꯍꯥꯏꯕꯅꯦ꯫ ꯗꯤꯄꯥꯅ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯦ, ꯃꯤ ꯌꯥꯝ ꯄꯨꯟꯕꯁꯦ ꯇꯜꯂꯦꯕ, ꯈꯪꯅꯕ ꯑꯣꯏꯔꯗꯤ ꯐꯕ꯫ ꯂꯤꯟꯊꯣꯏꯅ ꯑꯗꯣ ꯀꯩ ꯄꯤꯁꯦ ꯍꯥꯏꯅꯣ ꯕꯥꯔꯗꯦꯒꯤ? ꯕꯤꯅꯥꯅ ꯀꯩꯝ ꯄꯤꯔꯨꯅꯨꯍꯦ, ꯑꯩꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯃꯒ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯒ ꯂꯩꯕꯤꯔꯦ, ꯅꯣꯏ ꯀꯩꯝ ꯄꯤꯔꯨꯅꯨꯍꯦ꯫ ꯂꯤꯟꯊꯣꯏꯗꯨ ꯅꯣꯛꯑꯒ ꯌꯥꯝꯅ ꯊꯨꯏꯅ, ꯍꯥꯟꯅꯗꯤ ꯂꯣꯏꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯖꯥꯠꯅꯤ, ꯑꯗꯣ ꯑꯆꯥꯄꯣꯠ ꯈꯔꯗꯤ ꯂꯩꯕꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯣꯃꯣ ꯑꯗꯨ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯗꯤꯄꯥꯅ ꯑꯦꯟꯗꯤꯒꯤ ꯋꯥꯔꯤ ꯍꯧꯗꯣꯛꯂꯛꯏ꯫ ꯗꯤꯄꯥꯅ ꯑꯗꯣ ꯂꯤꯟꯊꯣꯏ, ꯅꯪ ꯀꯩ ꯈꯜꯂꯤꯒꯦ? ꯍꯧꯖꯤꯛ ꯑꯦꯟꯗꯤꯒꯤꯁꯨ ꯄꯥꯎ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ, ꯀꯨꯏꯁꯨ ꯀꯨꯏꯁꯜꯂꯛꯑꯦ꯫ ꯂꯤꯟꯊꯣꯏꯅ ꯈꯪꯗ꯭ꯔꯦꯗ ꯚꯥꯏ, ꯑꯗꯣ ꯑꯇꯣꯞꯄꯗꯤ ꯀꯌꯥ ꯏꯟꯇꯔꯦꯁꯁꯨ ꯂꯩꯇꯦ, ꯑꯗꯨꯝ ꯃꯥ ꯂꯥꯛꯇꯤ ꯂꯥꯛꯅꯤꯗ, ꯑꯩ ꯑꯗꯨꯝ ꯉꯥꯏꯒꯦꯅ ꯈꯜꯂꯦ꯫ ꯑꯗꯣ ꯚꯥꯏ ꯑꯦꯟꯗꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤ ꯈꯣꯠꯂꯤ ꯀꯩꯝꯁꯨ ꯈꯪꯗꯦ, ꯃꯥ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯝꯃꯗꯤ ꯅꯪ ꯅꯍꯥꯟꯈꯩꯁꯨ ꯉꯥꯏꯔꯒ꯫ ꯂꯤꯟꯊꯣꯏ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯗꯨ ꯐꯥꯎꯗꯤ ꯉꯥꯏꯔꯒꯦ, ꯃꯥꯒꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯉꯗꯤ ꯌꯥꯔꯦ, ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯑꯁꯦꯡꯕ ꯑꯃ ꯈꯪꯗ꯭ꯔꯤꯐꯥꯎ ꯉꯥꯏꯔꯒꯦ ꯚꯥꯏ꯫ ꯕꯤꯅꯥꯅ ꯑꯗꯣ ꯚꯥꯏ ꯅꯪ ꯍꯦꯛꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯅ ꯈꯟꯖꯤꯟꯗꯅ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯇꯧꯅꯨ, ꯅꯪ ꯅꯁꯥ ꯌꯥꯝꯅ ꯁꯣꯛꯅꯤ, ꯍꯤꯡꯗꯣꯏꯁꯨ ꯌꯥꯝ ꯋꯥꯠꯂꯤ꯫ ꯂꯤꯟꯊꯣꯏꯅ ꯚꯥꯏ ꯑꯩꯁꯨ ꯉꯝꯗꯕꯩꯅꯦ, ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯂꯩꯅꯤꯡꯕꯗꯤ ꯅꯠꯇꯤꯌꯦ꯫ ꯕꯤꯅꯥꯅ ꯑꯗꯣ ꯚꯥꯏ ꯅꯪ ꯁꯨꯝ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯗꯅꯕ ꯑꯃ ꯈꯪꯅꯔꯣꯗꯅ, ꯅꯨꯄꯥ ꯑꯐꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯌꯥꯝꯁꯨ ꯂꯩ꯫ ꯍꯣꯏ
ꯅꯪꯒꯤꯗꯤ ꯉꯥꯏꯒꯦꯁꯨ ꯉꯥꯏꯌꯨ ꯑꯗꯣ ꯅꯪ ꯁꯨꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯗꯣ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯕꯅꯦ ꯅꯪꯒꯤꯗꯤ ꯂꯥꯛꯄꯒ ꯇꯣꯛꯅꯒꯦꯁꯨ ꯇꯣꯛꯅꯋꯣ ꯂꯤꯟꯊꯣꯏꯅ ꯑꯗꯨꯗꯤ ꯇꯜꯂꯦ ꯚꯥꯏ ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯐꯖꯅ ꯅꯨꯡꯁꯤꯅꯤꯡꯉꯦ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦ ꯃꯤ ꯑꯃꯒꯤ ꯊꯃꯣꯏꯕꯨꯁꯨ ꯀꯥꯏꯍꯟꯅꯤꯡꯗꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯑꯃꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯕꯗ ꯑꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅ ꯃꯥ ꯑꯁꯦꯡꯕ ꯑꯃ ꯈꯪꯗ꯭ꯔꯤꯐꯥꯎ ꯑꯩ ꯉꯥꯏꯈꯤꯒꯦ ꯕꯤꯅꯥꯅ ꯈꯪꯗꯦ ꯅꯪ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯒ ꯃꯃꯥꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯃ ꯈꯪꯅꯕꯅ ꯐꯅꯤ ꯅꯪ ꯀꯣꯏꯗ꯭ꯔꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯀꯥꯏꯗꯦꯀꯣ ꯂꯤꯟꯊꯣꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯑꯁ ꯅꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯦ ꯗꯤꯄꯥꯅ ꯚꯥꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦꯕ ꯅꯪ ꯍꯧꯖꯤꯛ ꯀꯩꯝ ꯇꯧꯗꯕꯩ ꯋꯥꯅꯦ ꯍꯌꯦꯡꯋꯥꯏ ꯅꯪ ꯁꯣꯛꯀꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯅꯪꯒꯤ ꯈꯟꯕꯤꯕꯩ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯂꯤꯟꯊꯣꯏꯅ ꯈꯪꯉꯦ ꯑꯩꯁꯨ ꯚꯥꯏ ꯅꯣꯏꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯅ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯑꯇꯣꯞꯄꯗꯗꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤꯈꯤꯕ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯇꯣꯞꯄꯗ ꯕꯤꯠ ꯌꯥꯎꯗꯦ ꯍꯥꯏꯗꯣ ꯕꯤꯅꯥꯅ ꯍꯣꯏ ꯐꯔꯦꯁꯦ ꯚꯥꯏ ꯑꯗꯣ ꯅꯪ ꯃꯨꯟꯅꯗꯤ ꯈꯜꯂꯣ ꯑꯩꯈꯣꯏꯗꯤ ꯑꯃ ꯐꯖꯅ ꯀꯣꯏꯅꯍꯟꯅꯤꯡꯉꯤ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯐꯅꯕ ꯂꯤꯟꯊꯣꯏꯅ ꯑꯗꯣ ꯚꯥꯏ ꯀꯣꯏꯅꯕ ꯈꯨꯗꯤꯡꯃꯛ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎꯅ ꯂꯩꯅꯤꯁꯨ ꯅꯠꯇꯦ ꯑꯋꯥꯕ ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯌꯥꯝꯁꯨ ꯂꯩ ꯑꯩ ꯅꯨꯡꯉꯥꯏꯅꯤꯅ ꯑꯃ ꯀꯣꯏꯔꯒ ꯍꯦꯟꯅ ꯋꯥꯔꯗꯤ ꯕꯤꯅꯥꯅ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯚꯥꯏ ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯁꯨ ꯍꯦꯛꯇ ꯅꯕꯥꯅꯤ ꯋꯥꯈꯜ ꯃꯥꯟꯅꯕꯗ ꯑꯣꯏꯔꯣꯏ ꯈꯔ ꯃꯥꯟꯅꯕ ꯌꯥꯎꯔꯝꯅꯤ ꯈꯔꯅ ꯃꯥꯟꯅꯔꯣই ꯑꯗꯨꯗꯤ ꯅꯪꯅ ꯁꯦꯝꯒꯗꯕꯅꯦ ꯅꯪꯅ ꯇꯧꯍꯟꯅꯤꯡꯕꯁꯤꯡꯗꯣ ꯐꯖꯅ ꯍꯥꯏꯔꯒ ꯊꯦꯝꯗꯅꯒ ꯇꯧꯔꯒ ꯂꯣꯏꯅꯒꯗꯕꯅꯦ ꯅꯪꯅꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯇꯧꯗꯕ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯕꯤꯔꯒ ꯑꯃꯅ ꯑꯃ ꯃꯁꯛ ꯈꯪꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯦ ꯃꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯕꯁꯤꯗꯤ ꯌꯥꯝ ꯋꯥꯅ ꯊꯣꯛꯀꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕꯗꯗꯤ ꯅꯪꯅꯗꯤ ꯂꯥꯟꯒꯅꯣ ꯍꯧꯖꯤꯛ ꯐꯅꯌꯥꯝ ꯋꯥꯔꯁꯨ ꯅꯪꯅ ꯂꯥꯟꯗ꯭ꯔꯗꯤ ꯅꯪꯒꯤ ꯃꯇꯝ ꯑꯗꯨꯝ ꯂꯥꯛꯈꯤꯅꯤ ꯂꯤꯟꯊꯣꯏꯅ ꯑꯁ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯔꯣꯏ ꯀꯣꯟꯅ ꯈꯟꯅꯔꯁꯦ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯔꯁꯦ ꯃꯤ ꯍꯣꯇꯦꯜꯁꯤꯗ ꯁꯨꯝ ꯀꯨꯏꯅ ꯂꯩꯁꯟꯕꯁꯦ ꯅꯨꯡꯉꯥꯏꯔꯣꯏ ꯕꯤꯅꯥꯅ ꯍꯣꯏ ꯆꯠꯅꯕ ꯇꯧꯔꯁꯦ ꯑꯗꯣ ꯅꯪ ꯃꯨꯟꯅꯗꯤ ꯈꯟꯖꯧꯋꯦ ꯗꯤꯄꯥꯅ ꯊꯣꯛꯑꯝꯃꯣ ꯅꯣꯏ ꯑꯩ ꯄꯩꯁꯥ ꯄꯤꯔꯝꯈꯤꯒꯦ ꯚꯤꯛꯇꯣꯔꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯌꯧꯁꯤꯜꯂꯛꯂꯦ ꯕꯤꯅꯥꯗꯨ ꯕꯥꯔꯗꯦ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯂꯤꯟꯊꯣꯏꯗ ꯀꯣꯜ ꯇꯧꯏ ꯚꯥꯏ ꯂꯥꯛꯇ꯭ꯔꯤꯕꯣ ꯑꯩꯗꯤ ꯂꯣꯏꯔꯦ ꯅꯣꯏ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯤꯟꯊꯣꯏꯅ ꯂꯣꯏꯔꯦ ꯚꯥꯏ ꯗꯤꯄꯥꯒ ꯄꯨꯂꯞ ꯂꯥꯛꯑꯒꯦ ꯅꯪꯗꯣ ꯉꯥꯏꯔꯝꯃꯣ ꯕꯤꯅꯥꯅ ꯍꯣꯏ ꯑꯗꯣ ꯊꯨꯅ ꯂꯥꯛꯑꯣꯀꯣ ꯊꯦꯡꯉꯕꯅꯦ ꯂꯤꯟꯊꯣꯏꯅ ꯍꯣꯏ ꯑꯁꯨꯝꯅ ꯂꯤꯟꯊꯣꯏꯒ ꯗꯤꯄꯥꯒꯗꯨꯁꯨ ꯕꯤꯅꯥ ꯈꯣꯏꯗ ꯂꯥꯛꯏ ꯕꯤꯅꯥꯗꯨ ꯊꯣꯡꯒꯥꯜꯗ ꯂꯦꯞꯄꯒ ꯑꯁ ꯀꯩꯗꯧꯔꯒ ꯂꯩꯈ꯭ꯔꯕꯅꯣ ꯃꯣꯏꯁꯤꯕꯣ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯀꯦ ꯂꯩꯇꯦ ꯗꯤꯄꯥꯒ ꯂꯤꯟꯊꯣꯏꯒꯁꯨ ꯕꯤꯅꯥ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ ꯗꯤꯄꯥꯅ ꯂꯥꯛꯑꯣ ꯚꯥꯏ ꯆꯠꯂꯁꯦ ꯕꯤꯅꯥꯅ ꯈꯔ ꯉꯟꯅ ꯂꯥꯛꯀꯦ ꯂꯩꯇꯦ ꯅꯣꯏꯁꯨ ꯗꯤꯄꯥꯅ ꯌꯥꯗ ꯇꯧꯔꯤꯅꯦ ꯚꯥꯏ ꯄꯄꯥꯅ ꯒꯥꯔꯤꯁꯤ ꯄꯨꯔꯒ ꯍꯜꯂꯛꯇꯕꯩꯅꯦ ꯕꯤꯅꯥꯅ ꯑꯗꯣ ꯐꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯂꯤꯟꯊꯣꯏꯅ ꯑꯗꯣ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯕꯤꯈꯤꯁꯦ ꯕꯤꯅꯥꯅ ꯂꯥꯛꯑꯣ ꯈꯔ ꯆꯠꯂꯒ ꯌꯦꯡꯉꯨꯔꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯗꯨꯀꯥꯟ ꯑꯃꯗꯩ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯛꯂꯒ ꯚꯤꯛꯇꯣꯔ ꯈꯣꯏꯗ ꯂꯥꯛꯏ ꯚꯤꯛꯇꯣꯔꯅ ꯅꯣꯏ ꯂꯥꯛꯑꯕꯣ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯐꯝꯃꯨꯔꯁꯤ ꯆꯪꯉꯣ ꯗꯤꯄꯥꯅ ꯗꯥ ꯚꯤꯛꯇꯣꯔ ꯑꯇꯩꯗꯤ ꯂꯥꯛꯇ꯭ꯔꯤꯕꯣ ꯚꯤꯛꯇꯣꯔꯅ ꯂꯥꯛꯇ꯭ꯔꯤꯗ ꯗꯤꯄꯥꯅ ꯃꯤ ꯑꯇꯩꯁꯨ ꯂꯥꯛꯇ꯭ꯔꯤ ꯕꯤꯅꯥꯅ ꯊꯦꯡꯉꯦꯅ ꯒꯥꯔꯤꯒꯁꯦ ꯄꯥꯏꯈꯩ ꯊꯧꯔꯛꯏꯅꯦꯕ ꯚꯤꯛꯇꯣꯔꯗꯨ ꯅꯣꯛꯑꯒ ꯉꯔꯥꯡꯗꯣ ꯑꯩꯅ ꯄꯨꯡ 3 ꯇꯥꯗ꯭ꯔꯤꯀꯥꯟꯗ ꯂꯥꯛꯑꯣꯅ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯤ ꯗꯤꯄꯥꯅ ꯏꯁ ꯃꯤꯒꯤꯗꯤ ꯌꯥꯝ ꯀꯟꯈꯅꯤꯀꯣ ꯕꯤꯅꯥꯅ ꯍꯣꯏ ꯌꯥꯔꯦ ꯇꯣꯛꯑꯣ ꯅꯣꯏ ꯁꯨꯕ ꯑꯗꯣ ꯀꯩꯀꯩ ꯁꯦꯝ ꯁꯥꯔꯒꯦ ꯑꯩꯈꯣꯏꯁꯨ ꯌꯥꯎꯒꯦ ꯚꯤꯛꯇꯣꯔꯅ ꯀꯩꯁꯨ ꯂꯩꯇ꯭ꯔꯦꯗ ꯃꯃꯥꯒ ꯏꯆꯟꯒꯅ ꯉꯁꯥꯏꯅ ꯁꯦꯝꯃꯒ ꯊꯝꯃꯦ ꯇꯟꯖꯥ ꯑꯗꯨꯗ ꯚꯤꯛꯇꯣꯔꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯌꯧꯔꯛꯂꯦ ꯑꯇꯣꯞꯄ ꯃꯣꯏ ꯀꯣꯂꯦꯖꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯈꯔ ꯂꯥꯛꯑꯦ ꯚꯤꯛꯇꯣꯔꯒꯤ ꯃꯃꯥꯟꯅꯕ ꯃꯉꯥꯜ ꯀꯧꯕ ꯑꯃ ꯌꯥꯎꯏ ꯃꯥ ꯂꯥꯛꯄꯗ ꯂꯤꯟꯊꯣꯏꯈꯣꯏ ꯐꯝꯃꯒ ꯂꯩꯔꯝꯕꯗ ꯂꯥꯡꯕ ꯄꯥꯝꯖꯕ ꯃꯉꯥꯜ ꯋꯥ ꯄꯥꯛꯅ ꯉꯥꯡꯗꯅ ꯂꯦꯝꯅ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯤꯟꯊꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩ ꯃꯉꯥꯜꯅ ꯐꯖꯩꯍꯦ ꯁꯤ ꯅꯨꯄꯤꯁꯤꯗ ꯅꯨꯄꯥꯒ ꯈꯣꯏꯔꯝꯗꯣꯏꯖꯥꯠꯂꯥ ꯑꯁꯤꯕꯨ ꯅꯨꯄꯥ ꯀꯣꯏꯔꯝꯗ꯭ꯔꯗꯤ ꯐꯈ꯭ꯔꯅꯤꯗ ꯁꯣꯝꯗ ꯗꯤꯄꯥꯅ ꯂꯤꯟꯊꯣꯏꯗ ꯚꯥꯏ ꯌꯦꯡꯉꯣ ꯑꯥꯗꯩ ꯃꯤ ꯃꯁꯥ ꯈꯔ ꯐꯕ ꯈꯔ ꯋꯥꯡꯕꯁꯦ ꯅꯪꯉꯣꯟꯗ ꯉꯁꯥꯏꯗꯩꯅꯦ ꯇꯨꯃꯤꯟꯅ ꯌꯦꯡꯗꯅ ꯂꯩꯔꯤꯁꯦ ꯃꯥꯒꯤꯁꯤ ꯅꯪ ꯄꯥꯝꯕ ꯃꯥꯜꯂꯤꯀꯣ ꯃꯁꯛꯁꯨ ꯐꯖꯩ ꯃꯥ ꯀꯣꯏꯁꯤꯜꯂꯣꯗꯅ ꯚꯥꯏ ꯂꯤꯟꯊꯣꯏꯅ ꯆꯠꯊꯣꯏ ꯃꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤꯕꯩ ꯀꯅꯥꯅꯣꯅ ꯌꯦꯡꯕ ꯑꯣꯏꯔꯝꯅꯤ ꯅꯪ ꯁꯨꯕ ꯚꯥꯞꯇꯤ ꯗꯤꯄꯥꯅ ꯑꯗꯣ ꯀꯅꯥꯅ ꯈꯪꯅꯦ
ꯅꯪꯉꯣꯟꯗ ꯄꯥꯝꯗꯅ ꯌꯦꯡꯕ ꯑꯣꯏꯔꯝꯃꯗꯤ ꯂꯤꯟꯊꯣꯏꯅ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯣꯏꯔꯝꯕꯗꯣ ꯗꯤꯄꯥꯅ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯃꯗꯤ ꯐꯩ ꯍꯥꯏꯔꯤꯅꯦ ꯅꯥꯀꯟꯗꯒꯤ ꯕꯤꯅꯥꯅ ꯇꯞꯅ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯗꯤꯄꯥꯒ ꯂꯤꯟꯊꯣꯏꯒ ꯃꯕꯥꯅꯤ ꯈꯛ ꯇꯥꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯅꯤꯀꯣ ꯅꯣꯏ ꯍꯥꯏꯅꯤꯗꯣ ꯇꯣ ꯀꯣꯟꯅ ꯑꯩꯈꯣꯏ ꯌꯨꯝꯈꯛ ꯂꯩꯔꯀꯥꯟꯗ ꯁꯥꯟꯅꯁꯦ ꯑꯁꯨꯝꯅ ꯃꯣꯏ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯕꯤꯛꯇꯣꯔꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯂꯤꯟꯊꯣꯏꯈꯣꯏꯒ ꯁꯛ ꯈꯪꯅꯍꯜꯂꯦ ꯄꯨꯡ 5 ꯍꯦꯟꯖꯤꯜꯂꯛꯂꯦ ꯃꯈꯣꯏꯁꯨ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ ꯃꯉꯥꯜꯅ ꯕꯤꯛꯇꯣꯔꯗ ꯚꯥꯏ ꯑꯁꯤ ꯂꯤꯟꯊꯣꯏꯁꯦ ꯅꯣꯏ ꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯅꯠꯇ꯭ꯔꯣ ꯕꯤꯛꯇꯣꯔꯅ ꯃꯥꯅ ꯀꯩꯗꯧꯔꯒꯦ ꯃꯉꯥꯜꯅ ꯅꯨꯄꯥꯒ ꯀꯣꯏꯕ꯭ꯔꯣ ꯍꯥꯏꯗꯤ ꯅꯪ ꯈꯪꯕ꯭ꯔꯣꯕ ꯕꯤꯛꯇꯣꯔꯅ ꯑꯗꯨꯗꯤ ꯈꯪꯗꯦ ꯀꯥꯏꯗꯩ ꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯃꯉꯥꯜꯅ ꯚꯥꯏ ꯑꯩ ꯃꯥꯒ ꯈꯪꯅꯅꯤꯡꯉꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯅꯨꯄꯤ ꯀꯣꯏꯕꯁꯨ ꯅꯠꯇꯦ ꯅꯪ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨ ꯕꯤꯛꯇꯣꯔꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯈꯨꯅꯨꯀꯣ ꯍꯥꯟꯅ ꯐꯖꯅ ꯁꯛ ꯈꯪꯅꯀꯣ ꯑꯗꯨꯒ ꯀꯣꯟꯅ ꯍꯥꯏꯁꯦ ꯃꯉꯥꯜꯅ ꯑꯁ ꯀꯣꯟꯅ ꯍꯥꯏ ꯌꯥꯔꯣꯏꯕ ꯃꯤꯅ ꯍꯥꯟꯈ꯭ꯔꯗꯤ ꯊꯨꯅ ꯑꯝꯇ ꯍꯥꯏꯌꯣꯕ ꯅꯪꯒꯤ ꯉꯥꯏꯉꯝꯗꯕꯁꯤꯗꯤꯀꯣ ꯌꯥꯔꯛꯇ꯭ꯔꯗꯤ ꯅꯪ ꯏꯀꯥꯏꯅꯤꯁꯦ ꯌꯥꯔꯛꯇ꯭ꯔꯁꯨ ꯇꯛꯑꯒ ꯂꯣꯏꯔꯦ ꯚꯥꯏ ꯀꯣꯟꯅ ꯃꯔꯥ ꯌꯥꯖꯔꯛꯁꯅꯤꯕ ꯏꯀꯥꯏꯕꯗꯤ ꯐꯖꯅ ꯈꯪꯗ꯭ꯔꯦꯅꯦꯅ ꯃꯥꯏ ꯊꯥꯕꯒꯤꯁꯨ ꯌꯥꯝ ꯀꯥꯟꯅꯕꯅꯤꯗ ꯏꯀꯥꯏꯔꯤꯅꯦꯅ ꯇꯧꯗꯅ ꯂꯩꯔꯗꯤ ꯃꯤꯅ ꯍꯥꯟꯈ꯭ꯔꯅꯤꯀꯣ ꯍꯣꯏ ꯉꯥꯏꯈꯣ ꯑꯩ ꯕꯤꯅꯥꯗ ꯑꯣꯏꯅ ꯍꯪꯒꯦ ꯕꯤꯅꯥꯈꯣꯏꯁꯨ ꯌꯨꯝ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯈꯣꯏꯒꯤ ꯒꯦꯠ ꯃꯄꯥ ꯌꯧꯕꯒ ꯕꯤꯛꯇꯣꯔꯅ ꯕꯤꯅꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯒꯦ ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯛꯇꯣꯔꯒꯤ ꯃꯃꯥ ꯊꯣꯛꯂꯛꯏ ꯏꯕꯨꯡꯉꯣ ꯁꯣꯝꯗ ꯃꯍꯤ ꯌꯥꯗ꯭ꯔꯤ ꯑꯃꯨꯛꯇ ꯁꯦꯝꯃꯨ ꯂꯥꯛꯑꯣ ꯕꯤꯛꯇꯣꯔ ꯃꯃꯥ ꯊꯣꯛꯂꯛꯄꯗ ꯕꯤꯅꯥꯗ ꯍꯥꯏꯒꯦ ꯇꯧꯔꯝꯕꯗꯨ ꯃꯃꯥꯒꯤ ꯃꯥꯡꯗꯗꯤ ꯐꯖꯔꯔꯣꯏ ꯈꯟꯗꯨꯅ ꯍꯥꯏꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯕꯤꯅꯥꯅ ꯍꯥꯏꯔꯛꯑꯣ ꯀꯩ ꯋꯥꯅꯣ ꯕꯤꯛꯇꯣꯔꯅ ꯅꯠꯇꯦ ꯌꯥꯔꯅꯤ ꯍꯣꯔꯦꯟ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯕꯤꯅꯥꯅ ꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦꯀꯣ ꯚꯤꯛꯇꯣꯔꯅ ꯍꯣꯏ ꯃꯉꯥꯜꯅ ꯑꯁ ꯅꯣꯏ ꯃꯥꯁꯤꯗꯤ ꯌꯦꯠꯂꯦ ꯚꯤꯛꯇꯣꯔꯅ ꯍꯣꯔꯦꯟ ꯐꯖꯅ ꯍꯥꯏꯕꯤꯔꯒꯦ ꯑꯃꯨꯛ ꯃꯃꯥ ꯊꯣꯛꯂꯛꯑꯝꯗ꯭ꯔꯗꯤ ꯍꯥꯏꯔꯗꯕꯅꯦ ꯑꯗꯣ ꯅꯪ ꯁꯤꯗ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯃꯩ ꯑꯝꯇ ꯁꯦꯝꯃꯨꯒꯦ